ꯂꯦꯝꯕꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯃꯄꯥꯝꯗ ꯄꯨꯔꯛꯇꯨꯅ ꯂꯩꯔꯤꯕꯅꯤ. ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯑꯉꯧꯕꯤ ꯃꯆꯥ ꯂꯦꯝꯕꯤ ꯈꯛꯇꯅꯤ. ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯀꯦꯅ ꯌꯣꯛꯆꯔꯝꯃꯤ. ꯃꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯂꯩꯍꯜꯂꯝꯗꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ. ꯑꯉꯧꯕꯤ ꯑꯌꯨꯛ ꯐꯅ ꯊꯦꯡꯂꯦ. ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯌꯥꯅꯨꯄꯥ ꯍꯧꯒꯠꯇ꯭ꯔꯤ. ꯑꯉꯧꯕꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯕꯨ ꯊꯣꯡ ꯊꯤꯟꯗꯨꯅ "ꯍꯥꯏ ꯂꯦꯝꯕꯤ, ꯍꯧꯒꯠꯂꯣꯅꯦ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯈ꯭ꯔꯕꯅꯤꯅꯦ. ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯍꯧꯒꯠꯇꯕ ꯍꯧꯅꯕ꯭ꯔꯣ?" ꯂꯦꯝꯕꯤ ꯈꯨꯝꯗꯦ, ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩ. ꯑꯉꯧꯕꯤ ꯃꯌꯥꯗ ꯑꯃꯨꯛ "ꯍꯥꯏ ꯃꯨꯅꯥꯟ, ꯅꯪꯁꯨꯅꯤꯅꯦ ꯍꯥꯏꯔꯤꯕꯁꯦ. ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜ ꯑꯁꯤ ꯈꯔ ꯇꯧꯊꯣꯛꯇꯨꯅ ꯑꯔꯩꯕ ꯃꯔꯨ ꯃꯔꯥꯡ ꯑꯁꯤ ꯊꯥ ꯈꯣꯠꯇꯅ ꯇꯧꯔꯕꯁꯨ ꯌꯥꯏ. ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ, ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ." ꯂꯦꯝꯕꯤ ꯃꯃꯥꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯍꯧꯗꯣꯛꯄ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ "ꯑꯁ, ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯑꯝꯇ ꯈꯨꯝꯃꯨꯆꯣ, ꯇꯥꯅꯤꯡꯗꯕꯅ ꯌꯥꯗ꯭ꯔꯦ." ꯃꯨꯅꯥꯟ ꯃꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯇꯥꯒ ꯌꯥꯎꯅ ꯇꯥꯔꯤꯕꯅꯤ. ꯈꯨꯝꯗꯕꯒꯤ ꯋꯥꯇꯅꯤ. ꯃꯨꯅꯥꯟ ꯂꯦꯝꯕꯤꯗ "ꯅꯣꯏ ꯏꯃꯥ ꯅꯠꯇ꯭ꯔꯣ? ꯅꯪ ꯍꯥꯏꯌꯨ ꯀꯩꯅꯣ." "ꯀꯔꯤꯅꯣ ꯅꯣꯏ ꯏꯃꯥ ꯅꯠꯇ꯭ꯔ ꯀꯥꯏꯅ? ꯅꯪꯒꯤꯗꯤ ꯅꯃꯥ ꯅꯠꯇ꯭ꯔꯕꯒꯤ ꯃꯑꯣꯡꯗ." "ꯑꯗꯣ ꯑꯩꯈꯣই ꯏꯃꯥꯃꯛꯇꯤ ꯅꯠꯇꯦꯗꯅ." ꯑꯉꯧꯕꯤ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯈꯠꯅ "ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯑꯃꯠꯇ ꯇꯥꯗꯕ ꯅꯠꯇ꯭ꯔꯕ? ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅ ꯇꯨꯝꯅꯒꯦ? ꯈꯥ ꯋꯥꯡꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯍꯧꯒꯠꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯇꯧꯅꯈ꯭ꯔꯦ. ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯈꯛꯇ ꯉꯥꯏꯔꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯧꯒꯠꯇ꯭ꯔꯤꯕ." ꯑꯉꯧꯕꯤꯅ ꯁꯨꯝ ꯉꯥꯡꯕ ꯑꯗꯨꯗ ꯃꯨꯅꯥꯟꯅ "ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯅꯈꯣꯏ ꯅꯃꯥꯁꯦ. ꯀ꯭ꯋꯥꯛꯇꯨꯉꯥꯏ ꯑꯌꯨꯛꯁꯤꯗ ꯆꯕꯦꯡ ꯆꯕꯦꯡ." ꯂꯦꯝꯕꯤ ꯃꯥꯁꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯃꯥ ꯀꯧꯕꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ "ꯀꯔꯤ? ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯀ꯭ꯋꯥꯛꯀ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯅ? ꯏꯃꯥꯕꯨ ꯀ꯭ꯋꯥꯛꯀ ꯆꯥꯡꯗꯝꯅꯔꯤꯕ ꯅꯈꯣꯏ ꯅꯃꯥꯗꯨꯗꯤ ꯀꯌꯥꯝ ꯍꯦꯛ ꯐꯔꯗꯅ? ꯂꯤꯟ ꯈꯥꯔꯧꯗꯨꯉꯥꯏꯅꯦ ꯈꯨ ꯈꯨ ꯍꯦꯛ ꯀꯥꯝꯂꯤꯕ." "ꯑꯗꯨꯗꯤ ꯕꯦꯝꯃ ꯅꯆꯠꯇꯨꯅ ꯀꯥꯝꯂꯤꯅꯤ." "ꯏꯁ, ꯑꯩꯒꯤ ꯀꯔꯤ ꯏꯆꯠ? ꯑꯩꯒꯤ ꯀꯔꯤ ꯂꯤꯆꯠꯅꯣꯕ? ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ, ꯑꯝꯇ ꯍꯥꯏꯔꯛꯑꯣ." "ꯀꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯡꯃꯇꯁꯨ ꯆꯥꯛ ꯊꯣꯡ ꯋꯥꯏ ꯇꯩꯌꯨ, ꯑꯗꯨ ꯑꯝꯇ ꯌꯥꯗꯦ. ꯃꯤꯅ ꯂꯣꯏꯔ ꯂꯣꯏꯔꯒ ꯆꯥꯕ ꯑꯣꯏꯅ ꯇꯧ, ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯅꯪꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯕ ꯍꯩꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗ ꯅꯪꯅ ꯅꯪ ꯇꯧꯒꯦ, ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯏꯃꯥ ꯎꯗ꯭ꯔꯤꯀꯥꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯇꯧꯔꯤꯗꯨꯗꯤ." ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯖꯗ꯭ꯔꯕ ꯃꯆꯠ ꯑꯗꯨ ꯅꯩꯅꯗꯨꯅ ꯂꯩ. ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ. ꯑꯉꯧꯕꯤ ꯃꯥꯁꯨ ꯑꯅꯝ ꯀꯟꯗꯨꯅ ꯃꯆꯥꯕꯨ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕ ꯃꯈꯩ ꯀꯧꯏ. ꯍꯟꯗꯛꯃꯨꯛꯇꯤ ꯑꯉꯧꯕꯤ ꯁꯥꯎꯅꯤꯡꯂꯛꯂꯕ꯭ꯔꯥ ꯈꯪꯗꯦ. "ꯍꯥꯏ ꯂꯦꯝꯕꯤ, ꯁꯨꯅꯤꯡꯗꯕꯤ, ꯆꯠꯅꯗꯕꯤ, ꯅꯪꯕꯨꯅꯤꯅꯦ ꯑꯩꯅ ꯀꯧꯔꯤꯕꯁꯦ." ꯂꯦꯝꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯒꯤ ꯃꯆꯠ ꯌꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ "ꯍꯣꯏꯍꯦ, ꯇꯥꯔꯦ, ꯍꯧꯒꯠꯂꯦ ꯍꯥꯏꯕ. ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯏ ꯋꯥꯅꯤ. ꯀꯔꯤ ꯍꯅꯨꯕꯤꯅꯣ ꯈꯪꯗꯦ." ꯂꯦꯝꯕꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ. ꯑꯉꯧꯕꯤ ꯃꯆꯥ ꯎꯕꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ "ꯏꯕꯦꯝꯃ, ꯅꯪ ꯍꯦꯟꯃꯜꯂꯤ. ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯆꯠꯅꯗꯗꯨꯅ ꯍꯜꯂꯛꯂꯤꯕꯗꯣ." ꯂꯦꯝꯕꯤ ꯁꯣꯝꯗꯁꯨ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯣꯏꯗꯧ ꯑꯗꯨ ꯊꯤꯠꯄꯅ ꯂꯣꯏꯔꯦ. ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ "ꯍꯦꯔ ꯏꯃꯥ, ꯃꯤꯅ ꯍꯥꯏꯕꯗꯤ ꯍꯥꯏꯕꯅꯤ, ꯏꯃꯥꯅ ꯀꯥꯗꯤ ꯍꯥꯏꯔꯛꯀꯅꯨ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯋꯥꯠꯃꯜꯂꯕꯅꯤ. ꯅꯔꯝꯆꯠꯇꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯁꯨ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏ. ꯏꯃꯥꯅ ꯁꯤꯗ ꯅꯊꯟꯇ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯩꯕꯤꯕꯒꯤ ꯋꯥꯅꯤ." ꯑꯉꯧꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯑꯦ, ꯅꯪꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯤꯕ? ꯍꯥ? ꯏꯆꯥꯗꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗꯀꯣ. ꯆꯠꯂꯣ ꯆꯠꯂꯣ, ꯉꯥꯡꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ. ꯅꯪꯒꯤ ꯅꯋꯥ ꯁꯛ ꯐꯖꯕ ꯃꯨꯅꯥꯟ ꯍꯥꯏꯕ꯭ꯔꯥ, ꯃꯗꯨ ꯍꯧꯗꯣꯔꯛꯑꯣ. ꯑꯗꯨꯒꯅꯦ, ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯈꯔ ꯇꯧꯔꯨ ꯂꯥꯎ ꯍꯥꯏꯌꯨ." ꯑꯉꯧꯕꯤ ꯇꯁꯦꯡꯅ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯑꯄꯣꯛꯄ ꯃꯃꯥ ꯑꯣꯏꯕꯅꯤꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦ. ꯑꯉꯧꯕꯤ ꯁꯨꯃꯥꯡꯗ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯐꯧꯗꯣꯛꯇꯨꯅ ꯂꯩ. ꯃꯨꯅꯥꯟ ꯃꯁꯝ ꯑꯗꯨ ꯅꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯉꯧꯕꯤ ꯃꯌꯥ ꯎꯕꯗ "ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕ ꯅꯪꯗꯤ?" "ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯏꯁꯤꯠꯂꯦ ꯍꯥꯏ, ꯑꯗꯨ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ." "ꯀꯔꯤ? ꯅꯪ ꯌꯥꯎꯕꯁꯨ ꯅꯠꯇꯕ ꯌꯦꯡꯉꯨꯗꯧꯔꯤꯕ?" "ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯂꯩꯈꯣꯝꯗꯨꯗ ꯀꯨꯝꯂꯒ ꯉꯥ ꯐꯥꯕ ꯀꯥꯏꯅ. ꯑꯁ, ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ, ꯑꯃꯨꯛꯇꯁꯨ ꯇꯧꯖꯔꯛꯇꯦ." "ꯆꯨꯝꯃꯤꯅꯤ. ꯏꯌꯥꯗꯤ ꯃꯁꯥ ꯅꯥꯟꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯍꯧꯔꯛꯄꯅꯤꯀꯣ. ꯏꯁ, ꯏꯃꯥꯗꯤ ꯍꯦꯛ ꯀꯥꯎꯔꯨꯔꯦ." ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯃꯨꯅꯥꯟ ꯃꯥꯕꯨ ꯊꯥꯒꯠꯂꯛꯄ ꯑꯣꯏꯅ ꯅꯤꯡꯗꯨꯅ ꯐꯨꯔꯤꯠꯀꯗꯣ ꯁꯠ ꯁꯠ ꯁꯦꯝꯃꯤ. ꯈꯔ ꯐꯜꯂꯞ ꯂꯦꯞꯂꯛꯏ. ꯑꯉꯧꯕꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ. ꯑꯉꯧꯕꯤ ꯃꯈꯥ ꯇꯥꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ "ꯆꯪꯉꯨ ꯆꯪꯉꯨ ꯏꯃꯨꯡꯗ, ꯅꯐꯤ ꯍꯣꯡꯂꯨꯆꯣ ꯆꯠꯂꯣ." ꯃꯨꯅꯥꯟ ꯍꯧꯖꯤꯛꯇ ꯃꯥꯕꯨ ꯊꯥꯒꯠꯂꯝꯂꯒ ꯐꯤ ꯍꯣꯡꯉꯨ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ
ꯀꯩꯒꯤ ꯑꯩꯗꯤ ꯌꯣꯄꯥꯛ ꯇꯔꯨꯛꯁꯨ ꯆꯠꯂꯣ ꯍꯦꯔ ꯏꯃꯥꯁꯨ ꯑꯣꯟꯊꯣꯛꯄ ꯃꯤꯅ ꯉꯥ ꯐꯥꯕ ꯌꯦꯡꯂꯨꯅꯤ ꯍꯥꯏꯔꯒ ꯍꯦ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯧꯔꯤꯒꯦ ꯍꯥ ꯑꯩꯅ ꯇꯧ ꯍꯥꯏꯁꯦ ꯇꯧ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯤ ꯇꯧꯗꯦꯅꯦ ꯅꯈꯣꯏ ꯑꯃꯇ ꯃꯨꯅꯥꯟ ꯆꯠꯅ ꯑꯉꯧꯕꯤꯗ ꯂꯥꯎꯔꯛꯏ ꯏꯃꯥ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯌꯥꯝꯅ ꯅꯥꯏꯌꯦꯅ ꯇꯧꯕꯅꯤ ꯈꯔ ꯐꯔꯛꯑꯒ ꯇꯧꯒꯦ ꯏꯃꯥꯅ ꯉꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯏꯃꯥꯅ ꯍꯦꯛ ꯇꯧꯒꯦꯁꯨ ꯇꯧꯕꯤꯔꯣ ꯑꯉꯧꯕꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯏ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯑꯩꯁꯨ ꯃꯦꯝꯆꯥ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯏꯃꯥꯅ ꯆꯥꯛꯇꯨ ꯈꯔ ꯊꯣꯡꯕꯤꯔꯝꯃꯣ ꯑꯉꯧꯕꯤ ꯑꯆꯥꯛꯄ ꯃꯩꯗꯒꯤ ꯍꯩꯖꯤꯜꯂꯛꯂꯦ ꯑꯉꯧꯕꯤ ꯁꯥꯎꯅ ꯃꯅꯥꯛꯇ ꯂꯩꯕ ꯃꯣꯔꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯝꯅ ꯂꯪꯂꯛꯏ ꯂꯦꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯈꯔ ꯄꯥꯟꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯦꯝꯕꯤ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯖꯤꯟꯅ ꯀꯞꯂꯛꯏ ꯑꯉꯧꯕꯤ ꯁꯣꯛꯄ ꯑꯗꯨꯒꯤ ꯈꯟꯗꯅ ꯍꯣ ꯁꯤꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤ ꯀꯞꯅ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯆꯥꯒꯁꯤꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕꯣ ꯍꯣ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤꯗ ꯁꯤꯈ꯭ꯔꯒ ꯐꯒꯗꯕꯅꯤ ꯂꯦꯝꯕꯤ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯗꯨꯅ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯪꯕꯣ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯑꯩ ꯅꯠꯇꯕ ꯅꯆꯥ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯦ ꯍꯣ ꯅꯪꯒꯨꯝꯕ ꯏꯆꯥ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯊꯟꯇ ꯍꯟꯖꯪꯗꯨꯅ ꯁꯤꯖꯈꯤꯒꯦ ꯏꯕꯦꯝꯃ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯑꯉꯧꯕꯤ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯃꯥ ꯆꯪꯈꯤꯕ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯞꯁꯤꯟꯅꯕꯗꯨ ꯇꯣꯛꯇꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯆꯥꯛ ꯊꯣꯡꯗꯕ ꯌꯥꯔꯅꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯒꯦ ꯑꯉꯧꯕꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯊꯣꯡꯕ ꯇꯥꯔꯦ ꯃꯆꯥꯗꯤ ꯃꯈꯣꯡ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯨꯅꯥꯟ ꯃꯌꯥꯝꯅ ꯉꯥ ꯐꯥꯔꯤꯕꯗꯨ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯉꯥ ꯐꯥꯕ ꯌꯥꯎꯕ ꯂꯦꯝꯕꯤꯒꯤ ꯃꯕꯨꯡ ꯊꯣꯛꯄ ꯑꯃꯅ ꯃꯨꯅꯥꯟ ꯅꯪꯁꯨ ꯐꯥꯁꯤꯜꯂꯥꯎꯗꯅ ꯀꯥꯏꯗꯩꯅꯣꯗ ꯏꯕꯥꯏ ꯑꯩ ꯐꯤꯕꯝꯁꯤꯗ ꯍꯩ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤ ꯈꯨꯗ ꯌꯥꯎꯔꯤꯅꯦꯍꯦ ꯑꯁ ꯏꯕꯥꯏ ꯑꯗꯨꯝ ꯐꯥꯔꯣ ꯑꯩ ꯃꯄꯥꯟꯗꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯂꯛꯀꯦ ꯑꯩ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯨꯅꯥꯟꯒꯤ ꯂꯤꯆꯠ ꯈꯪꯂꯤꯕꯅꯤ ꯃꯕꯥꯏꯗꯨ ꯃꯊꯟꯇ ꯃꯊꯤꯕꯣꯡꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯤꯕ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯈꯪꯗꯦꯅꯦ ꯃꯌꯥꯝꯗꯨ ꯉꯥ ꯐꯥꯕ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯉꯥ ꯑꯗꯨ ꯄꯨꯈꯠꯅꯔꯛꯏ ꯃꯨꯅꯥꯟ ꯃꯕꯥꯏꯒꯤ ꯉꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯃꯥꯏ ꯁꯤꯗꯤ ꯌꯥꯝꯃꯦꯍꯦ ꯏꯕꯥꯏ ꯉꯥ ꯐꯥꯕ ꯐꯖꯅ ꯍꯩꯕ ꯑꯩꯈꯣꯏꯔꯣꯝꯗ ꯑꯝꯇ ꯄꯨꯔꯒ ꯑꯩꯈꯣꯏ ꯄꯥꯠ ꯃꯌꯥꯝꯗꯨꯗꯒꯤ ꯑꯝꯇꯪ ꯐꯖꯅ ꯐꯥꯍꯟꯕ ꯇꯥꯔꯦ ꯃꯨꯅꯥꯟ ꯃꯀꯣꯛ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯕꯥꯏꯗꯨ ꯃꯨꯅꯥꯟꯅ ꯇꯧꯔꯤꯕꯗꯨ ꯈꯪꯗꯨꯅ ꯐꯥꯔꯨꯁꯤ ꯃꯨꯅꯥꯟ ꯃꯕꯥꯏꯅ ꯉꯥ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯁꯤꯟꯅꯔꯛꯏ ꯃꯕꯥꯏꯅ ꯍꯩ ꯃꯨꯅꯥꯟ ꯅꯪꯕꯨ ꯂꯩꯈꯣꯝ ꯇꯩꯕ ꯇꯥꯔꯤꯅꯦꯍꯦ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯃꯨꯅꯥꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯌꯥꯅꯤꯗ ꯏꯕꯥꯏ ꯑꯩꯁꯨ ꯌꯥꯎꯒꯦ ꯂꯣꯏꯔꯒ ꯄꯨꯟꯅ ꯀꯥꯃꯤꯟꯅꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟ ꯃꯕꯥꯏꯒꯤ ꯉꯥ ꯈꯟꯗꯣꯛꯄꯗꯨ ꯌꯥꯎꯏ ꯃꯨꯅꯥꯟ ꯃꯕꯥꯏꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯎꯀꯥꯕꯤ ꯑꯃ ꯄꯥꯏꯗꯨꯅ ꯏꯁ ꯅꯪꯗꯤ ꯐꯖꯔꯦꯍꯦ ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯒ ꯃꯁꯤ ꯐꯖꯅ ꯄꯨꯝꯇꯥꯎ ꯇꯥꯎꯔꯗꯤ ꯍꯥꯎꯈ꯭ꯔꯅꯤꯗ ꯃꯕꯥꯏꯗꯨꯅ ꯃꯨꯅꯥꯟ ꯅꯪꯕꯨ ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯅꯦ ꯀꯔꯤꯅꯣꯗ ꯏꯕꯥꯏ ꯃꯤꯕꯨ ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯎꯀꯥꯕꯤꯗꯤ ꯍꯥꯎꯏ ꯀꯩꯅꯣ ꯆꯨꯝꯃꯤ ꯍꯥꯎꯏ ꯑꯩꯗꯤ ꯉꯥ ꯍꯥꯎꯏ ꯍꯥꯏꯕꯁꯦ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗ꯭ꯔꯦꯍꯦ ꯑꯗꯣ ꯏꯕꯥꯏ ꯉꯥꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯦꯀꯣ ꯏꯕꯥꯏꯈꯣꯏꯗꯤ ꯃꯤꯁꯨ ꯌꯥꯝꯗꯦ ꯐꯅꯗꯤ ꯂꯦꯝꯂꯅꯤꯗ ꯃꯨꯅꯥꯟ ꯇꯞꯅ ꯐꯝꯕ ꯆꯜꯂꯒ ꯍꯤꯞꯄ ꯆꯜꯂꯛꯀꯗꯧꯔꯦ ꯃꯕꯥꯏꯗꯨꯁꯨ ꯃꯨꯅꯥꯟꯒꯤ ꯈꯗ꯭ꯔꯛ ꯍꯧꯔꯛꯂꯤꯕ ꯑꯗꯨꯗ ꯈꯪꯗꯨꯅ ꯇꯧꯒꯦ ꯌꯥꯎꯅ ꯉꯥ ꯑꯗꯨ ꯃꯥꯒꯤ ꯕꯥꯔꯇꯤꯟ ꯃꯅꯨꯡꯗ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯏ ꯃꯨꯅꯥꯟ ꯃꯥꯒꯤ ꯉꯥ ꯁꯔꯨꯛ ꯏꯈꯥꯏ ꯈꯥꯏꯗꯣꯔꯛꯇꯕ ꯑꯗꯨꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣꯅꯦ ꯉꯥꯁꯤꯕꯨ ꯑꯩꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯔꯛꯑꯔꯣꯏꯗ꯭ꯔꯅꯦ ꯑꯩꯅ ꯁꯣꯝꯗ ꯉꯥꯁꯤ ꯈꯤꯇ ꯑꯣꯏꯁꯨ ꯐꯪꯅꯅꯕ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯕꯥꯏꯗꯨꯁꯨ ꯃꯨꯅꯥꯟꯅ ꯍꯥꯏꯔꯛꯄ ꯌꯦꯡꯕꯅꯤ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯐꯔꯦꯗ ꯉꯥꯁꯤ ꯂꯧꯒꯦ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯒꯦ ꯃꯕꯥꯏꯅ ꯕꯥꯔꯇꯤꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯇꯧ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯂꯠ ꯇꯧꯗꯨꯅ ꯏꯕꯥꯏ ꯃꯕꯥꯏ ꯃꯨꯅꯥꯟꯅ ꯉꯥ ꯂꯧꯅꯤꯡꯉꯤ ꯈꯟꯗꯨꯅ ꯍꯟꯅ ꯌꯦꯡꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯃꯨꯅꯥꯟ ꯁꯠ ꯍꯥꯏꯕ ꯍꯦꯛ ꯉꯝꯗꯦ ꯉꯥꯏꯍꯥꯛ ꯏꯀꯥꯏꯅ ꯆꯪꯉꯛꯅꯗꯨꯅ ꯂꯩ ꯃꯕꯥꯏꯅ ꯑꯃꯨꯛꯀꯁꯨ ꯀꯔꯤ ꯀꯥꯎꯍꯧꯔꯒꯦꯅꯦ ꯃꯨꯅꯥꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯏꯕꯥꯏ ꯉꯥꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯤꯇ ꯄꯤꯔꯝꯃꯨꯕ ꯏꯟꯗꯣꯝꯆꯥꯒꯤ ꯍꯥꯏꯕ ꯍꯣꯏ ꯏꯃꯥꯒꯤ ꯍꯥꯏꯕ ꯃꯕꯥꯏ ꯑꯗꯨꯁꯨ ꯄꯤꯗ ꯌꯥꯗ꯭ꯔꯗꯨꯅ ꯕꯥꯇꯤꯟ ꯑꯗꯨꯗꯒꯤ ꯉꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯁꯦ ꯁꯤꯅ ꯀꯣꯟꯅꯔꯗ꯭ꯔꯣ
Munan mana yamna pamjaba ukabi adudi yauraktaba aduda mana oina makhut aduna taplawna nga adu lawduna ibai simataga lawjahuragi asi haiduna munan nga du puduna mang thaduna gap gap chatkre mabai adu ukabi mapi adu lawkhibaduda matha sare mabaina lawrai hai munan indom jada pidi bijau ko hoi bai imada soidana bijage kayada ngamliba angang yimuni hoida aikhoi lembina leibunu pabu kayam jugo chadin mana mana ba chaktamine haibaduni munan manemgi mamangda pungna lai manemna chak thongliba aduda nga du taplawna thadaduna ima se nga se sima phajana ngawrasi angaubi munana nga pusilakpa aduda ngakna nangdi kadai degi nga awangi ibaido nga phaba yawi mana pirakpani mana piraiba hoi adusu onthokna piningda pirai ponita aina ima chana nabani haiduna namduna lawreini ichana imagi damak lawreiba hoi lawreibani ima hoina akhoi nungsidrasu akhoi di ima se onthokna nungsijakhraponida munan manembu yamna ka nungsiba saduna nganglai manem ngai hakti pangthai munan lembi tumduna leiramgani haiba khangi mana tawribadu ngasi nongmata natte munan lembida kaidori hiptuna leirade lembi magi nupani saduna kesinaduna imana morana tharaiba imana hoi imana karigi imadi nangondade lembi mana tawkhibadu lirai munan nofet tawna adudi nangna lalidana yare nangsu ho yare adu chak chabadi ngamgadoribro ngamni kaino chakti lamba kuirabani kari hinjang thonghoge iron hoba mali ainasu nga pirambani haima nga nangdi kadaidagi nga leireiba kadaidagi selno leirakpaga nateda ibaina nga phabadane ngahak yingsinaraga khadak tawraga lawreiba lembidu thawai tanaga nokchei aduga nangna lawreiba onthoknasu haikredako aigi nupase munan masu magi nupina thagalakpa aduda haraujai munan noktuna adubudi lembigi nupa munani kaino lembigi mamaida ka haifet si angobi chak loire haina kaurai munana chak to chahurasila ukabi mapi me yahobani mado imana chaki batare munan amadi lembi taha chenthorei angobi nga angobudu puthorei munana hekta tapai nga sidi ayela agisi imanga saidi su thonge waramani munan magi chakluk aduda ukabi mapi adu tuplauna thade angobi munan de yengi munan manemna yengni baduge atra khang phabonga ama manemgi bukhamda hapi aduga sina imagi oiro ukabi sidi imadi ahalga oiri chaba ngamaroi ariba ngani na marusu yamna kalamani munan lembi makhoi anigi nga aduga angobi ga hapliba aduga di yamna khetnari angobi munanda munan nang munga se aigini haina pirai haibadaine munan jakhomadu chawna namsinduna wangang bangamboi ngamdabai tawduna mani kaino aizu imada hapisidi lembi madi ngangnari baduga khangde mata chahoraga loire haibagi matagum ani aduna ngangnari ngaida kit namduna chari angobi machagi nga adu tap loge tawe lembi mamagi makhut phaduna kaino ima aingondagi loge tawrisiba mangondagi oina lawo hai aina chage haiba nate nga se hojik loina chathokpa yamani hore numidangi khara chana naba thamsine munan nga du lawkhragani haina pakhatna chakhom aduga ima chari kanda haungna thumna machutana mahaulina charasida adum chabasu nate thamge hairaga nakhoi ani gidu hek tham aingondai lawrano lembi mangondagi law hairakpaduda saurapna kari nangi dubuna chage haiba aduga thamse hairadi khara thamkigadaba ama khaktagi thambadi yaro munan magi saru yaurakadaba adudagidi ima yareda amda thamuranu loina charase lembi amadi munana ngamduna nga adu loina chaba tare chak chaba loireduna lembi do chagum sasat loisilli ima konsidi ima phengbiro asi haiduna lembi hogatuna chatkre munan lembi na changlakpa aduda hai nang su kon ga se khara phengbiru ju chaludana chagum sengami kondi imana phengjarasanu lembia
ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯅꯦ? ꯂꯦꯝꯕꯤ ꯊꯕꯛ ꯌꯥꯝꯅ ꯐꯕ ꯁꯥꯗꯨꯅ "이붕어 너ꯈꯣꯏ ꯌꯨꯝꯗꯗꯤ ꯁꯨꯈ꯭ꯔꯖꯥꯅꯤ. ꯁꯤꯗꯕꯨ ꯏꯌꯨꯝ ꯑꯣꯏꯕꯒꯤ ꯈꯔ ꯀꯦꯊꯣꯛꯄꯒꯤ ꯋꯥꯅꯤ." ꯃꯨꯅꯥꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ "ꯅꯪꯕꯨ ꯑꯁꯦꯡꯕ ꯑꯩꯈꯣꯏꯗꯕꯨ ꯆꯥꯛꯀ ꯊꯣꯡꯈꯤꯕ꯭ꯔꯅꯦ?" "ꯊꯣꯡꯉꯤ ꯀꯩꯅꯣ." "ꯑꯩꯕꯨ ꯅꯣꯡꯃꯇ..." "ꯍꯦ, ꯊꯣꯡꯉꯤ ꯍꯥꯏꯔꯒ ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ?" ꯃꯨꯅꯥꯟ ꯅꯨꯡꯉꯥꯏꯇꯅ "ꯂꯦꯝꯕꯤ, ꯏꯃꯥꯗꯨ ꯅꯪꯒ ꯂꯩꯃꯤꯟꯅꯖꯔꯗꯤ ꯀꯌꯥꯗ ꯋꯥꯅꯤ." ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯨꯅꯤꯡꯗꯕꯤ ꯃꯧꯅꯤꯁꯤꯔꯥ?" "ꯅꯠꯇꯦꯗ, ꯏꯃꯥꯅ ꯅꯪ ꯂꯩꯔꯤꯀꯥꯟꯗ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯕꯒꯤ ꯃꯔꯝ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ." ꯇꯁꯦꯡꯅ ꯂꯦꯝꯕꯤ ꯃꯨꯅꯥꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯟꯅꯗꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯂꯦꯝꯕꯤ ꯃꯥꯃꯨꯛ ꯁꯨꯅꯤꯡꯗꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯎꯗꯦ. ꯃꯨꯅꯥꯟꯁꯨ ꯑꯝꯍꯥꯅꯤ. ꯑꯉꯧꯕꯤ ꯃꯆꯥꯅ ꯀꯣꯟꯗꯨ ꯅꯝꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ "ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯝ ꯇꯧꯅꯤ? ꯃꯁꯤꯃꯛꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯟꯅꯔꯛꯇꯕꯅꯤꯀꯣ. ꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯝꯃꯣꯏ. ꯑꯩꯅ ꯐꯥꯎꯕ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯇꯣꯛꯅꯤꯡꯂꯁꯤꯅꯗꯤ." ꯑꯉꯧꯕꯤ ꯂꯦꯝꯕꯤꯕꯨ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯅ ꯀꯣꯟ ꯑꯗꯨ ꯑꯗꯨꯝ ꯐꯦꯡꯂꯤ. ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ ꯅꯨꯡꯉꯥꯏꯅ. ꯃꯨꯅꯥꯟ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯂꯦꯝꯕꯤꯗ "ꯂꯦꯝꯕꯤ, ꯂꯦꯝꯕꯤ." ꯂꯦꯝꯕꯤꯗꯨ ꯆꯥ ꯕꯣꯔꯥ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯨꯕꯗꯒꯤ ꯃꯨꯟꯊꯔꯛꯄ ꯑꯗꯨꯅ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ. ꯂꯦꯝꯕꯤ ꯇꯞꯅ "ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯩꯕꯨ ꯆꯤꯟꯁꯦ ꯀꯔꯤꯅꯣꯃꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ." "ꯀꯔꯤ ꯑꯃꯨꯛ ꯆꯥꯅꯤꯡꯉꯛꯏꯅꯣ?" "ꯈꯪꯗꯦꯅꯦ. ꯀꯔꯤꯅꯣꯃ ꯆꯥꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ. ꯌꯣꯡꯆꯥꯛ ꯆꯥꯁꯤꯜꯂꯨꯕꯒꯤ ꯆꯤꯟꯒꯥꯁꯦ ꯑꯃꯥꯡꯁꯪ ꯃꯅꯝꯕꯨ ꯅꯝꯂꯤꯅꯦ ꯅꯪꯕꯣ." "ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦꯍꯦ. ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯆꯤꯅꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯆꯨ ꯆꯠꯂꯣ." "ꯅꯪꯕꯨ ꯆꯤꯅꯤꯗꯣ ꯆꯥꯔꯛꯂꯕꯅꯤꯅꯦ. ꯆꯤꯅꯤꯅꯗꯤ ꯃꯅꯝ ꯑꯁꯤ ꯀꯣꯛꯎ ꯌꯥꯗ꯭ꯔꯕ." "ꯑꯣ, ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪꯕꯨ ꯁꯦꯜ ꯀꯝꯇ ꯂꯩꯖꯗ꯭ꯔꯕ?" "ꯀꯥꯏꯗꯩ ꯁꯦꯜꯅꯣꯗ? ꯅꯪꯁꯨ ꯁꯤꯀꯤ ꯑꯃ ꯊꯣꯛꯄꯁꯨ ꯅꯠꯇꯦ. ꯁꯦꯜ ꯀꯝꯇ ꯂꯩꯇꯦ." "ꯑꯗꯣ ꯅꯪ ꯏꯃꯥꯗ ꯍꯪꯉꯨꯆꯣꯗꯅ. ꯀ꯭ꯋꯥ ꯃꯇꯞ ꯑꯃꯗꯤ ꯆꯥꯅꯤꯡꯉꯤꯗ ꯑꯩꯕꯨ." "ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯒꯟꯈ꯭ꯔꯦꯍꯦ. ꯀꯔꯤꯝꯇꯗꯤ ꯁꯨꯗꯅ." "ꯍꯦꯔꯥ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨ. ꯑꯩꯗꯤ ꯁꯨꯗ꯭ꯔꯁꯨ ꯑꯩꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡꯅ ꯉꯥ ꯐꯥꯎꯗꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯥꯔꯤꯁꯤꯗꯤ. ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯊꯣꯛꯀꯦ? ꯄꯨꯁꯨ ꯄꯨꯁꯤꯜꯂꯛꯇꯦ ꯅꯪꯗꯤ, ꯆꯥꯕꯗꯅꯤ." ꯑꯅꯤꯁꯤ ꯃꯈꯣꯏꯒꯤ ꯃꯔꯝꯆꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯗꯣꯛꯅꯩ. ꯃꯨꯅꯥꯟ ꯂꯦꯝꯕꯤꯗ ꯑꯃꯨꯛꯀꯁꯨ "ꯆꯠꯂꯣ, ꯏꯃꯥꯗꯒꯤ ꯁꯦꯜ ꯈꯛꯇ ꯂꯩꯕ꯭ꯔꯥ ꯍꯪꯆꯣꯕ." "ꯉꯝꯃꯔꯣꯏ. ꯉꯁꯥꯏꯁꯨ ꯃꯣꯔꯥꯅ ꯊꯣꯡꯕꯩꯗꯨꯅꯤ. ꯑꯩ ꯁꯤꯒꯦ ꯇꯧꯏ. ꯌꯥꯝ ꯆꯥꯅꯤꯡꯂꯒꯅ ꯅꯪ ꯍꯦꯛ ꯍꯪꯉꯨꯆꯣ." "ꯑꯁ, ꯅꯪꯒꯤꯗꯤ ꯅꯃꯥ ꯍꯥꯏꯕꯗꯨ ꯊꯣꯛꯑꯦ. ꯑꯗꯨꯅ ꯇꯧꯕꯅꯦꯃꯤ ꯅꯪꯕꯣ." ꯃꯨꯅꯥꯟꯗꯣ ꯍꯧꯒꯠꯇꯨꯅ "ꯑꯁ, ꯑꯩꯕꯨ ꯀ꯭ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ. ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯀꯥꯟꯅꯗꯦ. ꯏꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯣ ꯍꯨꯝꯃꯨꯈꯤꯒꯦ." ꯃꯨꯅꯥꯟ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯅꯦꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ. ꯃꯅꯦꯝ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ "ꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟ ꯃꯅꯦꯝꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯀꯣꯏꯃꯥ ꯃꯥꯕ ꯍꯧꯔꯛꯏ. ꯉꯥꯏꯍꯥꯛ ꯊꯤꯕꯗ ꯐꯪꯗ꯭ꯔꯕꯗ ꯃꯨꯅꯥꯟꯅ "ꯀꯔꯤꯅꯣꯅꯦ? ꯁꯤꯗ ꯂꯩꯇ꯭ꯔꯤꯁꯤꯕꯣ? ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯖꯥꯠꯅꯣ? ꯁꯤꯗꯒꯤꯗꯤ ꯍꯦꯛ ꯄꯨꯊꯣꯔꯛꯄꯅꯤꯗ." ꯃꯨꯅꯥꯟ ꯐꯅ ꯀꯨꯏꯅ ꯀꯣꯏꯊꯤ ꯑꯔꯣꯏꯕꯗ ꯃꯥꯒꯤ ꯂꯥꯏꯅ ꯀꯟꯃꯟꯈꯤꯗꯨꯅ ꯑꯉꯧꯕꯤꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨ ꯊꯦꯡꯅꯔꯦ. "ꯍꯩ, ꯁꯤꯗ ꯂꯩꯔꯦ." ꯃꯨꯅꯥꯟ ꯃꯃꯤꯠ ꯑꯗꯨꯅ ꯃꯅꯦꯝ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯈꯨꯠꯅ ꯃꯅꯦꯝꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨ ꯍꯨꯝꯂꯤ. ꯃꯨꯅꯥꯟ ꯁꯦꯟꯖꯣꯏ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯂꯛꯏ. ꯁꯦꯟꯖꯣꯏ ꯑꯗꯨ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯏ. 1, 2, 3, 4, 5. ꯁꯤ ꯑꯣꯏꯔꯗꯤ ꯂꯩꯕ ꯀꯣꯟꯅꯔꯅꯤ." "ꯂꯩꯔꯝꯃꯕꯣ?" "ꯂꯩꯔꯝꯃꯤ. ꯇꯨ, ꯀꯌꯥꯅꯣ ꯁꯦꯜꯕꯣ?" "ꯌꯥꯝꯗꯦꯗ, ꯁꯤ ꯈꯛꯇꯅꯤ." "ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯈꯔ ꯌꯥꯝꯅ ꯂꯧꯔꯛꯎ ꯌꯥꯗ꯭ꯔꯣ?" "ꯌꯥꯎꯁꯨ ꯌꯥꯎꯗꯅ ꯑꯌꯥꯎꯕ ꯈꯔꯗꯨꯅꯤ ꯑꯩꯅ ꯄꯨꯔꯛꯏꯁꯦ." "ꯑꯩꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯅꯤꯡꯉꯛꯏꯕ." "ꯌꯥꯔꯦ, ꯆꯥꯅꯤꯡꯉꯨꯔꯅꯨ. ꯑꯩ ꯀ꯭ꯋꯥ ꯂꯩꯔꯛꯑꯒꯦ, ꯑꯗꯨꯒ ꯆꯥꯔꯁꯤ." ꯃꯨꯅꯥꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯉꯧꯕꯤ ꯃꯥꯗꯤ ꯃꯇꯩ ꯃꯅꯥꯎꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯗꯨ ꯈꯪꯖꯕ ꯅꯠꯇꯦ. ꯃꯨꯅꯥꯟ ꯀ꯭ꯋꯥ ꯃꯌꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯍꯜꯂꯛꯏ. ꯃꯇꯩ ꯃꯅꯥꯎ ꯌꯦꯟꯅꯗꯨꯅ ꯆꯥꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ. ꯁꯣꯝꯗꯅ ꯑꯉꯧꯕꯤ ꯁꯦꯜ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗꯕꯗꯒꯤ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ. "ꯍꯥꯏ, ꯑꯣꯜꯂꯈꯥꯏꯒꯤ ꯃꯇꯩ ꯃꯅꯥꯎ! ꯑꯩꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯟꯖꯣꯏ ꯀꯅꯥꯅ ꯂꯧꯊꯣꯛꯀꯦ?" ꯑꯅꯤꯗꯣ ꯃꯤꯠꯅ ꯈꯪꯁꯤꯡ ꯁꯦꯡꯉꯤ. ꯂꯦꯝꯕꯤꯅ "ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯅꯪ ꯍꯥꯏꯖꯧ. ꯑꯩꯗꯤ ꯉꯝꯃꯔꯣꯏ." "ꯅꯪꯁꯨ ꯑꯩꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯪ ꯍꯥꯏꯌꯨꯗꯅ."
ꯑꯉꯧꯕꯤ ꯏꯃꯨꯡꯗꯒꯤ ꯂꯥꯎꯗꯨꯅ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯅꯥꯅ ꯑꯩꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯏ ꯍꯥ ꯑꯅꯤꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯑꯉꯧꯕꯤ ꯑꯅꯤꯗꯨꯒꯤ ꯃꯆꯤꯟꯗ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯥꯔꯤꯕ ꯀ꯭ꯋꯥ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ ꯑꯉꯧꯕꯤ ꯃꯥꯅ ꯍꯪꯕ ꯑꯗꯨꯗ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯁꯦꯜ ꯍꯨꯔꯥꯟꯗꯨꯅ ꯅꯊꯤꯕꯣꯡ ꯀ꯭ꯋꯥ ꯂꯩꯗꯨꯅ ꯆꯥꯊꯣꯛꯂꯤꯕꯅꯤꯅꯦ ꯍꯥ ꯅꯈꯣꯏ ꯑꯅꯤ ꯃꯉꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯕ ꯆꯠꯂꯣ ꯆꯠꯂꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯌꯥꯝ ꯊꯨꯅ ꯄꯨꯁꯤꯜꯂꯛꯑꯣ ꯑꯅꯤ ꯑꯗꯨ ꯈꯨꯝꯂꯨꯗꯨꯅ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯈꯪꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯦ ꯌꯦꯡꯕꯇꯃꯛ ꯌꯦꯡꯅꯔꯦ ꯑꯉꯧꯕꯤ ꯃꯥꯁꯨ ꯀꯟꯊꯤ ꯐꯥꯎꯕ ꯌꯧꯅ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯂꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯇꯩ ꯃꯅꯥꯎꯅ ꯌꯦꯡꯉꯨꯅꯤ ꯁꯦꯜ ꯍꯨꯔꯥꯜꯂꯒ ꯀ꯭ꯋꯥ ꯆꯥꯊꯣꯛꯇꯅ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯋꯥꯅꯅꯕ ꯊꯝꯕ ꯁꯦꯜꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯆꯦꯡ ꯄꯨꯁꯜꯂꯛꯇ꯭ꯔꯕꯅꯤꯅꯦ ꯆꯥꯛ ꯊꯣꯡꯉꯣꯏꯀꯣ ꯑꯗꯨ ꯈꯪꯅ ꯅꯁꯥꯅ ꯇꯧꯖꯧ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯂꯩꯇꯦ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯆꯥꯔꯤꯕ ꯀ꯭ꯋꯥ ꯑꯗꯨ ꯑꯣꯊꯣꯛꯅꯤꯡꯂꯦ ꯑꯉꯧꯕꯤ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯂꯤꯕꯅꯤ ꯑꯅꯤꯗꯨꯁꯨ ꯂꯦꯝꯕꯤꯅ ꯅꯨꯄꯥ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯔꯤꯁꯦ ꯀꯝꯗꯧꯅꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯟꯕ ꯇꯥꯒꯦꯕ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯅꯪꯕꯣ ꯃꯨꯅꯥꯟ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯍꯣꯔꯦꯟ ꯊꯣꯛꯄ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯊꯣꯛꯂ ꯊꯣꯛꯂꯕ ꯍꯥꯏꯅ ꯈꯟꯅꯕ ꯉꯥꯛꯇꯅꯤ ꯍꯣꯔꯦꯟ ꯑꯩꯅ ꯊꯣꯛꯂꯒ ꯊꯣꯛꯄ ꯑꯃꯅꯦ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯂꯤ ꯑꯉꯧꯕꯤ ꯃꯇꯩ ꯃꯅꯥꯎꯗ ꯑꯃꯨꯛ ꯑꯩꯗꯤ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯆꯦꯡ ꯊꯨꯅ ꯄꯨꯔꯛꯎ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ ꯑꯩꯕꯨꯗꯤ ꯆꯥꯛ ꯈꯔ ꯂꯩꯔꯤꯕ ꯑꯁꯦ ꯑꯗꯨꯝ ꯆꯥꯔꯒ ꯇꯨꯝꯈꯤꯕ ꯌꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯧꯕꯤ ꯊꯣꯛꯈꯤ ꯂꯦꯝꯕꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯊꯥ ꯁꯥꯅ ꯃꯨꯅꯥꯟꯗ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯕ ꯉꯝꯃꯣꯏꯌꯦ ꯃꯨꯅꯥꯟ ꯃꯐꯤ ꯂꯣꯏꯁꯤꯟꯅ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯄꯨꯔꯛꯂꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨ ꯃꯨꯅꯥꯟ ꯃꯐꯤ ꯁꯦꯠꯆꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯦꯝꯕꯤꯅ ꯑꯁ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯕ꯭ꯔꯅꯦ ꯑꯩꯕꯣ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯉꯝꯃꯣꯏ ꯏꯃꯥꯅ ꯆꯥꯛ ꯈꯔ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯆꯥꯍꯧꯔꯨꯔꯒꯦ ꯍꯣꯔꯦꯟ ꯆꯦꯡ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯕ ꯇꯥꯔꯦ ꯂꯦꯝꯕꯤ ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯆꯥꯛꯈꯨꯝꯗ ꯂꯣꯏꯅ ꯆꯪꯗꯨꯅ ꯑꯔꯩꯕ ꯆꯥꯛ ꯈꯔꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯤ ꯃꯨꯅꯥꯟ ꯂꯝꯕꯤ ꯆꯠꯅ ꯃꯅꯦꯝꯅ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯥ ꯃꯊꯥ ꯁꯥꯔꯦ ꯃꯁꯝꯗꯨ ꯅꯥꯟꯗꯨꯅ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅꯣꯅꯦ ꯍꯧꯖꯤꯛ ꯂꯧꯔꯨꯗꯣꯏꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯨꯅꯥꯟ ꯂꯝꯕꯤ ꯑꯗꯨꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯄ ꯑꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯃꯅ ꯏꯕꯥꯏ ꯀꯔꯤ ꯈꯜꯂꯤꯅꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤꯗꯨꯕꯣ ꯃꯨꯅꯥꯟ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯦ ꯇꯣꯝꯕꯥ ꯅꯪ ꯑꯣꯏꯔꯦ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯏꯕꯥꯏꯕꯣ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯁꯤꯗ ꯑꯁ ꯏꯕꯣ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯦꯅꯦ ꯅꯕꯥꯏꯁꯦ ꯑꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯥꯏꯕꯣ ꯏꯕꯣ ꯆꯦꯡ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦꯅꯦ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯍꯧꯏ ꯑꯩꯁꯦ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯃꯨꯅꯥꯟ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯤ ꯑꯉꯧꯕꯤ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯕꯗꯨꯗ ꯇꯣꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯦ ꯏꯅꯦꯕꯨ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯕ ꯑꯩꯕꯨ ꯉꯁꯥꯏꯗ ꯂꯝꯕꯤꯗ ꯎꯔꯝꯃꯤꯗ ꯑꯉꯧꯕꯤ ꯃꯥꯗꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯅ ꯂꯣꯏꯅ ꯅꯨꯡꯁꯤꯅꯩ ꯂꯦꯝꯕꯤꯗꯅꯤ ꯃꯌꯥꯝꯅ ꯎꯅꯤꯡꯗꯕ ꯃꯨꯅꯥꯟ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯗꯕ ꯆꯥꯝꯃ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯃꯨꯅꯥꯟ ꯃꯈꯥ ꯇꯥꯅ ꯍꯣꯏꯅꯦ ꯉꯁꯥꯏꯗꯅꯤ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝ ꯍꯧꯖꯤꯛꯇꯤ ꯐꯃꯨꯡꯗ ꯂꯩꯍꯧꯔꯦ ꯑꯔꯨꯝ ꯍꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯁ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨ ꯇꯧꯔꯦ ꯌꯨꯝꯗ ꯑꯣꯏꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅꯕꯁꯨ ꯌꯥꯕꯅꯤ ꯁꯤꯗꯗꯤ ꯀꯅꯥꯝꯇꯁꯨ ꯈꯪꯅꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯈꯣꯏ ꯅꯠꯇꯅ ꯀꯅꯥꯗ ꯍꯪꯂꯨꯒꯗꯧꯕꯅꯣꯁꯨ ꯈꯪꯗꯦ ꯇꯣꯝꯕ ꯑꯉꯧꯅ ꯅꯥꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕꯗꯨ ꯊꯥꯖꯗꯨꯅ ꯑꯗꯨꯗꯤ ꯚꯥꯏ ꯑꯩ ꯁꯦꯜꯁꯨ ꯑꯍꯦꯟꯕ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯩꯁꯨ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯁꯦꯜ ꯊꯥꯗꯔꯒ ꯏꯕꯥꯏꯒꯤꯁꯨ ꯀꯣꯟꯅꯒꯗꯕ ꯄꯣꯠꯇꯣ ꯂꯧꯔꯣ ꯑꯩ ꯍꯥꯏꯅꯔꯒꯦ ꯑꯗꯨꯒ ꯁꯦꯜꯗꯨꯗꯤ ꯏꯕꯥꯏꯅ ꯂꯩꯔꯀꯥꯟꯗ ꯍꯦꯛ ꯄꯤꯁꯟꯕꯤꯔꯣ ꯃꯨꯅꯥꯟ ꯆꯦꯡ ꯑꯗꯨꯕꯨ ꯐꯪꯍꯧꯔꯗꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯏ ꯃꯨꯅꯥꯟꯅ ꯃꯤꯕꯨ ꯌꯥꯝꯅ ꯊꯥꯖꯍꯟꯕ ꯃꯑꯣꯡꯗ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯁꯦꯜꯗꯨꯗꯤ ꯊꯨꯅ ꯑꯃꯨꯛ ꯄꯤꯅꯤꯗ ꯍꯌꯦꯡꯕꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯁꯤꯒꯤ ꯋꯥꯅꯤꯗ ꯑꯅꯤꯗꯨ ꯗꯨꯀꯥꯟꯗꯨꯗ ꯆꯪꯗꯨꯅ ꯄꯣꯠ ꯂꯧꯕ ꯍꯧꯔꯦ ꯃꯨꯅꯥꯟ ꯃꯥꯒꯤ ꯍꯧꯅꯕꯤ ꯈꯖꯤꯛꯇꯒꯤ ꯐꯅ ꯌꯥꯝꯅ ꯃꯥꯅ ꯄꯣꯠꯁꯤꯡ ꯂꯧꯔꯛꯂꯤꯕ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯄꯥꯈꯠꯂꯗꯨꯅ ꯏꯕꯥꯏꯕꯨ ꯆꯦꯡ ꯈꯛꯇꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯇꯣꯝꯕ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯆꯦꯡ ꯈꯛꯇ ꯀꯔꯝꯅ ꯆꯥꯒꯅꯤ ꯏꯟꯖꯥꯡꯒꯤ ꯃꯄꯨꯁꯨ ꯌꯥꯎꯗ꯭ꯔꯗꯤ ꯁꯦꯜꯒꯤ ꯋꯥ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯕꯥꯏ ꯍꯌꯦꯡ ꯑꯗꯨꯝ ꯄꯤꯒꯦꯅꯦ ꯃꯨꯅꯥꯟ ꯀꯅꯥꯒꯤ ꯉꯥꯗꯒꯤ ꯍꯧꯗꯨꯅ ꯑꯇꯦꯛ ꯑꯅꯧ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯥꯎꯕ ꯐꯅ ꯌꯥꯝꯅ ꯂꯧꯔꯕꯅꯤ ꯇꯣꯝꯕ ꯃꯨꯅꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯥꯏ ꯅꯪ ꯄꯤꯗꯤ ꯄꯤꯅꯤꯀꯣ
ꯍꯦꯔꯥ ꯇꯣꯝꯕ, ꯅꯪꯁꯨ ꯅꯕꯥꯏꯕꯨ ꯊꯥꯖꯗꯕ ꯃꯥꯜꯂꯤ. ꯃꯤꯒꯤ ꯄꯣꯠ ꯂꯧꯔꯒ ꯁꯦꯜ ꯄꯤꯗꯕ ꯍꯧꯅꯕ꯭ꯔꯣ? ꯄꯤꯅꯤ ꯄꯤꯅꯤ, ꯅꯕꯥꯏꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯇꯣꯝꯕꯕꯨ ꯌꯥꯝꯅ ꯊꯥꯖꯍꯟꯕ ꯑꯗꯨꯗ ꯇꯣꯝꯕ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯍꯥꯏꯅꯔꯦ. ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯁꯨ ꯃꯨꯅꯥꯅ ꯂꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯌꯥꯝꯃꯟꯕ ꯑꯗꯨꯗ ꯃꯔꯣꯜ ꯂꯣꯜꯂꯤ. ꯃꯗꯨꯗ ꯃꯨꯅꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯤꯔꯛꯂꯦ. ꯑꯅꯤꯗꯨ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯦ. ꯇꯣꯝꯕ ꯃꯨꯅꯥꯟꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ, ꯏꯕꯥꯏꯅ ꯂꯧꯔꯤꯕ ꯁꯦꯜꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯤꯀꯣ. ꯏꯕꯥꯏ, ꯁꯣꯏꯗꯅ ꯄꯤꯌꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯤꯋꯥ ꯇꯥꯅꯤꯀꯣ. ꯇꯣꯝꯕ, ꯅꯪꯕꯨ ꯄꯤꯅꯤꯃꯤ. ꯑꯩ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯂꯨꯒꯦ, ꯁꯦꯜ ꯂꯧꯔꯨꯒꯦ. ꯌꯨꯝꯗꯗꯤ ꯁꯦꯜꯒꯤ ꯁꯦꯜ ꯉꯥꯛꯇꯅꯤ. ꯅꯪꯒꯤ ꯅꯆꯦ ꯍꯥꯏꯕꯁꯤꯅ ꯏꯃꯥ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩꯈꯣꯏꯁꯨ ꯂꯩꯁꯦ ꯍꯥꯏꯗꯅ ꯁꯤꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯅꯕꯥꯏꯁꯦ ꯁꯦꯜꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯕꯅꯤ. ꯁꯨꯐꯝ ꯅꯣꯡꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ. ꯃꯨꯅꯥꯟ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯐꯕ ꯃꯤ ꯁꯥꯗꯨꯅ ꯑꯔꯩꯕ ꯃꯈꯩ ꯊꯥꯒꯠꯂꯛꯏ. ꯇꯣꯝꯕ ꯃꯨꯅꯥꯟꯒꯤ ꯈꯗꯥꯡꯗ ꯄꯪꯊꯩ. ꯇꯣꯝꯕ ꯃꯨꯅꯥꯟꯅ ꯃꯥꯒꯤ ꯂꯝꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯛꯄ ꯑꯗꯨꯗ, ꯏꯕꯥꯏ, ꯑꯋꯣꯏꯒꯤ ꯁꯦꯜ ꯇꯥꯟꯐꯝ ꯌꯥꯝ ꯂꯩꯕ꯭ꯔꯅꯦ? ꯏꯕꯨꯡꯉꯣ, ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ, ꯑꯣꯈꯥꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ. ꯅꯣꯏ ꯁꯤꯗꯗꯤ ꯁꯦꯜꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤꯗꯤꯅꯦ, ꯃꯄꯥꯟ ꯉꯥꯏꯍꯥꯛ ꯊꯣꯛꯄꯗ ꯁꯦꯜꯁꯦ ꯃꯈꯣꯡ ꯄꯥꯟꯕꯗꯧꯅ ꯍꯦꯛꯇ ꯇꯥꯟꯅꯔꯛꯂꯤꯕꯅꯤ. ꯑꯩꯗꯤ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅꯕꯨ ꯍꯩꯅꯗ꯭ꯔꯕꯅꯤ. ꯏꯃꯥꯁꯨ ꯄꯨꯟꯅ ꯑꯥꯗ ꯂꯩꯔꯁꯦ ꯍꯥꯏꯕꯅꯤ. ꯏꯃꯥꯅꯅꯦ, ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯌꯥꯗꯕꯅꯤ. ꯑꯁ, ꯏꯕꯥꯏ ꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯁꯦꯜ ꯇꯥꯜꯂꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ. ꯐꯅꯤ ꯐꯅꯤ, ꯅꯣꯡꯃ ꯊꯕꯛ ꯍꯥꯡꯕ ꯀꯥꯟꯗ ꯀꯣꯏꯊꯣꯛꯎꯁꯤ. ꯅꯪ ꯆꯠꯂꯒ ꯈꯪꯅꯤ ꯂꯣꯏꯅ. ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯃꯨꯅꯥꯟ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ. ꯇꯣꯝꯕꯗ, ꯇꯣꯝꯕ, ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ, ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ. ꯍꯣꯏ, ꯐꯅꯤ ꯚꯥꯏ. ꯆꯠꯂꯣ ꯅꯤꯡꯊꯤꯅ. ꯁꯥꯏꯀꯜꯗꯣ ꯇꯞꯅ ꯊꯧꯀꯣ, ꯂꯝꯕꯤꯗ ꯑꯃꯨꯛ ꯇꯨꯁꯟꯅꯤ. ꯇꯣꯝꯕ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯅ ꯆꯠꯈ꯭ꯔꯦ. ꯃꯨꯅꯥꯟ ꯃꯥꯒꯤ ꯗꯁꯥ ꯀꯣꯛꯂꯦ, ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ. ꯐꯅ ꯌꯥꯝꯗꯤ ꯌꯥꯝꯃꯦꯍꯦ. ꯁꯤ ꯑꯣꯏꯔꯗꯤ ꯐꯅ ꯀꯨꯏꯅ ꯆꯥꯅꯔꯅꯤ. ꯃꯨꯅꯥꯟ ꯄꯣꯠ ꯃꯌꯥꯝꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯑꯉꯧꯕꯤꯁꯨ ꯊꯣꯡꯅꯅꯕ ꯆꯦꯡ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯨꯅꯥꯟ ꯃꯃꯥꯗ, ꯏꯃꯥ, ꯁꯦ ꯆꯦꯡ ꯄꯨꯔꯛꯏ, ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯁꯤ. ꯑꯉꯧꯕꯤ ꯆꯦꯡ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯨꯗ ꯉꯛꯇꯨꯅ ꯐꯃꯨꯡꯗꯒꯤ, ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯜꯂꯨꯔꯤꯕ? ꯃꯨꯅꯥꯟ ꯄꯣꯡꯅ, ꯏꯃꯥ, ꯑꯩꯁꯨ ꯅꯨꯄꯥꯅꯤꯅꯤ. ꯏꯃꯥꯕꯨ ꯄꯨꯛ ꯊꯜꯍꯟꯕꯗꯤ ꯑꯩꯁꯨ ꯉꯝꯃꯤꯗ. ꯃꯍꯧꯁꯥꯅ ꯈꯗ꯭ꯔꯛ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯕ ꯁꯛꯄꯁꯨ ꯍꯩꯒꯜꯂꯤ, ꯃꯤꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯍꯜꯂꯤ. ꯃꯁꯤꯃꯛꯅꯤ ꯃꯨꯅꯥꯟ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ. ꯑꯉꯧꯕꯤ ꯍꯧꯒꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯍꯩ ꯃꯨꯅꯥꯟ, ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯣ? ꯏꯃꯥ, ꯅꯪ ꯆꯥꯛꯇꯨ ꯑꯗꯨꯝ ꯍꯥꯎꯅ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ. ꯑꯇꯩꯒꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ, ꯑꯩꯅ ꯉꯝꯅꯅꯕ ꯂꯣꯏꯅ ꯇꯧꯅꯤ. ꯑꯉꯧꯕꯤ ꯃꯥꯟꯅꯕ ꯋꯥꯔꯗꯨꯅ ꯆꯦꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ. ꯃꯆꯥꯗꯗꯤ ꯉꯥꯡꯕ ꯇꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ. ꯂꯦꯝꯕꯤꯃ ꯐꯃꯨꯡꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯤꯕꯅꯤ. ꯃꯨꯅꯥꯟꯅ ꯂꯦꯝꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯗ ꯂꯦꯝꯕꯤꯅ, ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯄꯣꯠ ꯆꯩ ꯂꯩꯔꯛꯏꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯛꯏꯅꯤ ꯍꯥꯏꯕꯅꯣ? ꯃꯨꯅꯥꯟ ꯃꯥꯒꯤ ꯐꯕ ꯍꯥꯏꯕ ꯑꯃꯅ ꯃꯔꯝ ꯆꯠ ꯃꯥꯟꯅꯕꯒꯤꯔ ꯈꯪꯗꯦ, ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯂꯦꯝꯕꯤꯗꯗꯤ ꯁꯦꯡꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯏ. ꯂꯦꯝꯕꯤ ꯃꯨꯅꯥꯟꯅ ꯇꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯋꯥꯟꯊꯈꯩ ꯅꯣꯛꯏ. ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯀꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ. ꯅꯪꯃꯨꯛ ꯐꯕꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯑꯩꯅ ꯏꯄꯥꯝꯗ ꯂꯩꯁꯦ ꯍꯥꯏꯕꯁꯨ ꯍꯦꯛ ꯌꯥꯊꯣꯔꯛꯏ. ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯦ ꯂꯣꯏꯅ ꯌꯥꯏꯗꯣ. ꯃꯨꯅꯥꯟ ꯃꯥꯕꯨ ꯌꯥꯝꯅ ꯐꯕꯗꯧꯅ, ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯥꯁꯤꯅꯤ ꯃꯤꯅ ꯇꯥꯟꯅꯔꯤꯁꯦ. ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯂꯩꯖꯕꯁꯦ ꯅꯔꯥꯏꯕꯛ ꯐꯅ ꯑꯗꯨꯝ ꯐꯔꯕꯅꯤ. ꯐꯈ꯭ꯔꯦ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯁꯦ. ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯕꯨ ꯂꯨꯅ ꯇꯧꯔꯤꯁꯤꯗꯤ, ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯕꯨ ꯏꯃꯥꯅ ꯊꯥꯛꯍꯜꯂꯤꯁꯤꯗꯤ. ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ. ꯂꯦꯝꯕꯤ ꯃꯈꯥ ꯇꯥꯅ, ꯑꯗꯣ ꯅꯈꯣꯏꯗ ꯆꯠꯂꯁꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯑꯩ ꯅꯣꯏꯔꯣꯝꯗ ꯂꯩꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕ. ꯍꯥꯏꯖꯔꯣꯏ ꯁꯅꯥ ꯏꯕꯦꯝꯃ. ꯏꯕꯦꯝꯃꯅ ꯇꯧꯕꯗꯣ ꯅꯅꯥꯏꯁꯨ ꯑꯗꯨꯝ ꯌꯥꯖꯔꯦ. ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯁꯤ. ꯑꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯅꯥꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯂꯦꯝꯕꯤ ꯃꯈꯥ ꯇꯥꯅ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ? ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯁꯤꯗꯅ. ꯅꯪꯁꯨ ꯑꯩꯕꯨ ꯃꯉꯥꯗ ꯏꯃꯥꯗ ꯑꯗꯨꯝ ꯎꯏꯃꯤ. ꯂꯦꯝꯕꯤ ꯄꯤꯡ ꯂꯥꯎꯔꯛꯏ. ꯉꯝꯃꯣꯏ. ꯑꯩꯗꯤ ꯉꯝꯃꯣꯏ. ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯅꯪ ꯍꯦꯛ ꯆꯠꯂꯣ. ꯑꯩ ꯅꯠꯇ꯭ꯔꯣ ꯅꯃꯥꯅ ꯀꯣꯛꯊꯛ ꯑꯁꯤꯗ ꯏꯟꯁꯥꯡ ꯑꯁꯥꯕ ꯍꯩꯖꯤꯟꯗꯨꯅ ꯇꯥꯜꯂꯛꯂꯤꯕꯗꯣ? ꯑꯁ, ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯅ ꯂꯥꯜꯂꯨꯕꯒꯤꯅꯤ. ꯀꯔꯤ? ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯤꯕ?
injangdabu thum ngakta thongaba haima adubu aina tawge yauna tawbraba hai jibadu taktana hainana bo honagadaba natro adudi nattadana mibu san iroi phubudawna phuine munangi mama bo yamna thina lembina ngangai mana lanbagine haibadi ma sungai haizadre munan so mama bo yamna thina hunduna nganglakpa aduda lembiya nang shodudi henmale nang na khai changi janadraga lembi hena sounding lagre lembi law khalai yare namaga su kan khapa kai do oira male ne sakta asiga lembi amadi munan ani na ngangnari ba mayam do angobi chakhum dagi na son pikna tari bani angobi madi purak liba pot mayam adu uraga matha sana pot sibo kadai dagi huralak liba jan uni masiboi ba angobi munna kadai dagi purak liba no haibadu khangdaba yade haina khalle adu wakhala mana lamba phangduduna mathau do pukning jangkhre angobi ayuk anganba aduda ayuk kinung si chaba thoglai maduda to musu hek thengnari tombana angobi ubada adagi sibu ini angobi na jane manida tomba angobi tamna changseli aduga ine nasa khara farabo angobi madi naba natabanina tombana adumna hairakpaduda ngaktuna tomba nangi sibu aingondarane hoi mani ine dane ine bunadu nare haibadane kadai dagi no da tomba nabaga sangba nate dana nesi tomba mathanta masigi munan haiba sina aingonda haijin soidana oini mina hainariba se soidana chumgani munan magi machat adu lairiba mayam aduna khara khara khangnaraklabani tombana murum murum sonduna lairabada angaubina tomba nangbu kaidawrage ne nate aibu kanana nai hairibano ngarangta ibaina hairamlibani ngaubi mayagi machat khangbanina ma dum gyan tai nangonda mahasigai janduna hairiba hoine ine na duna lei haiba cheng le hode habududa aina tawduna pot mayam ama sotlibani ne o nangi tarana mu yawraklaba oire ne nade ine nade ko kaya da machin thiriba mino yawni khangni dana ma ibungo mamai thangdadi ne ai ka se sire haina poyeng lopsulam gadaba matai manawni chapek mane ko ani do lomba munana mangonda minambaduda sauna le angobi makhatana haino nakhoi ne tawbu ne matungda ko khara chekselu angobi masu ngang duna lai kaya da ngamliba angang no yonguni he aibu nai kaina haiduna is othokna ngamkhreda munan madi mana leirakiba pot aduna mapan thoktana chaduna leiri dukan mapu adusu haina kiba matam hentorakpada tombana thabak halakpada ngaiduna lei tomba masu dukan adu langada batallabani haina dukan adu yaushilakpada dukan mapu aduna hai tomba ngai khonang tomba cycle adu thauba lepi masu sel thaurakadawribani haiba khangi dukan mapu aduna nangna pot mayam ama laukiba natro sel pini haina kadai sel du piro ai kaithel karuge tomba masu pot adu mana lobudi natabanina sel adu mana di piningdre poto aina lobusunati ibai munana lobani ai mongonda mukta haige o khangde aidi nangna laukibani nangna pigedabani munan kanano khangde aina nangna pini haibaduda aina pikibani sel do thuna piro tomba masu pot na munana lauraga mongonda oina onsilakpa aduda sauduna hera itaima nakshu dudi henmale itaima su uribadudi ibaina poche adu khaliduni itaima na piroi haidi numituda dam haiba yabadubu hoju khaktada dukan mapu adusu tombada oina kitlauna namle tomba sumunana lauraga mongonda da sataba aduda saurame ani do ngahak aduda unkhatnari tomba sauna numidang aduda munan gida lai tomba sumang aduda munan bu kawi ibai kanasu khumlakte ibai amda thokpiro o munan thoklai aduga tapna mara leitaba ama saduna ibai selpiro munan gyan yamna taba nupa amagi saknon lauduna kaino ne tomba numidang asida lawai sida hekta laklai sibo ningthina haine sine tomba madi dukan mapu aduna nganglakliba aduda maine tuna laklibani tomba sauna sida kaisu ngangnani ngai leiti ibai na migi dukan adudagi pot mayam ama puraga selpini haiba natro puthoro seldo ani duna mapana ngangnabadu taduna jinglembi saduna lembi thoklai kaino ne tomba
ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ? ꯊꯪꯅꯕꯁꯤꯡꯁꯤꯅ ꯇꯥꯈ꯭ꯔꯒ ꯀꯩꯅꯦꯅ ꯈꯟꯗꯣꯔꯤꯒꯦ? ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯅꯁꯨ ꯏꯀꯥꯏꯔꯤꯕ ꯑꯣꯏꯔꯦ, ꯃꯤꯒꯤ ꯄꯣꯠ ꯁꯣꯠꯇꯨꯅ ꯆꯥꯕꯗꯨꯅ ꯏꯀꯥꯏꯗ꯭ꯔꯒ? ꯂꯦꯝꯕꯤ ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ, ꯍꯦꯔꯥ ꯇꯣꯝꯕ, ꯅꯪꯁꯨ ꯍꯦꯟꯃꯜꯂꯤ. ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯦꯜꯗꯨ ꯄꯤꯔꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯈꯤꯇꯪ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯕꯒꯤ ꯋꯥꯅꯤ. ꯑꯩꯈꯣꯏꯁꯨ ꯁꯦꯜꯗꯨ ꯂꯩꯔꯗꯤ ꯀꯩꯗꯧꯕꯒꯤ ꯁꯣꯠꯇꯨꯅ ꯆꯥꯗꯣꯏꯅꯣ? ꯇꯣꯝꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯂꯦ. ꯑꯉꯧꯕꯤ ꯃꯥꯁꯨ ꯉꯥꯡꯅꯔꯤꯕꯗꯨ ꯂꯣꯏꯅ ꯇꯥꯏ, ꯑꯗꯨꯕꯨ ꯇꯧꯁꯅꯨ ꯍꯥꯏꯅ ꯃꯥ ꯊꯣꯛꯂꯛꯇꯦ. ꯇꯣꯝꯕ ꯁꯥꯎꯅ, ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯃꯤꯒꯤ ꯁꯦꯜ ꯑꯗꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯤꯡꯗ꯭ꯔꯕꯗꯤ ꯅꯀꯣꯛꯇꯣ ꯊꯥꯗꯠꯂꯒꯅꯦ ꯅꯅꯤꯡꯗ ꯅꯝꯁꯤꯟꯒꯗꯕꯅꯤ ꯅꯪ. ꯇꯣꯝꯕ ꯁꯥꯎꯅ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯨꯅꯥꯟ ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯥ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ. ꯑꯉꯧꯕꯤ ꯇꯣꯝꯕꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯇꯁ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ. ꯃꯁꯤꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ. ꯀꯅꯥꯅꯕꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ. ꯇꯁꯦꯡꯅ ꯑꯉꯧꯕꯤ ꯃꯨꯅꯥꯟꯒꯤ ꯍꯥꯛꯇꯛꯇ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ. ꯃꯥꯅ ꯍꯦꯛ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯖꯨꯠ ꯆꯥꯅ ꯇꯧꯔꯝꯗꯦ. ꯃꯨꯅꯥꯟ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯦꯝꯕꯤ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯁꯦꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣꯗ ꯅꯪꯁꯨ? ꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯁꯦꯜ ꯈꯔꯗꯨꯒꯤ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯕ ꯅꯠꯇꯦ. ꯊꯣꯛꯑꯕ ꯃꯃꯥꯏꯅ ꯂꯥꯛꯆꯅꯤ. ꯃꯨꯅꯥꯟ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯦꯝꯕꯤꯗ, ꯂꯦꯝꯕꯤ, ꯅꯪꯒꯤ ꯐꯅꯦꯛ ꯇꯥꯏꯗꯕ ꯑꯍꯟꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯂꯩꯇꯦꯗ, ꯑꯔꯩꯕ ꯃꯈꯩꯗꯤ ꯅꯪꯅ ꯂꯣꯟꯅ ꯀꯌꯥ, ꯍꯣꯡꯅ ꯀꯌꯥ ꯄꯨꯗꯨꯅ ꯌꯣꯟꯊꯣꯛꯈ꯭ꯔꯤꯕꯗꯨꯅꯤ. ꯅꯪꯁꯨ ꯑꯩꯅ ꯌꯣꯜꯂꯨꯕꯒꯤ ꯋꯥꯅꯤ, ꯆꯥꯕꯗꯤ ꯅꯪꯁꯨ ꯌꯥꯎꯔꯤꯗꯨꯅꯤ. ꯍꯣ ꯑꯗꯨꯕꯨꯅꯦ, ꯑꯩꯁꯨ ꯀꯩꯁꯨ ꯁꯥꯎꯗ꯭ꯔꯤꯕꯁꯤꯅꯤ. ꯂꯦꯝꯕꯤ ꯃꯃꯥꯅ ꯂꯨꯍꯣꯡꯕꯗ ꯍꯥꯞꯄ ꯄꯣꯠ ꯆꯩ ꯑꯌꯥꯝꯕ ꯌꯣꯟꯗꯨꯅ ꯆꯥꯕꯗ ꯂꯣꯏꯈ꯭ꯔꯕꯅꯤ. ꯃꯨꯅꯥꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯃꯥꯒꯤ ꯁꯦꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯂꯩꯇꯦ. ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯅꯈꯣꯏꯅꯅꯦ ꯉꯝꯅꯅꯕ ꯇꯧꯈꯣ. ꯑꯩ ꯅꯥꯏ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯗꯥꯏ. ꯍꯥꯏꯖꯟꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯆꯥꯗꯣꯔꯤꯕ? ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ. ꯅꯈꯣꯏ ꯑꯅꯤꯗ ꯀꯗꯥꯏꯗꯅꯣ ꯑꯃꯇ ꯆꯠꯄꯤꯈ꯭ꯔꯣ. ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ. ꯈꯨꯠ ꯑꯁꯤꯗ ꯁꯦꯜ ꯂꯨꯄꯥ ꯑꯃꯇ ꯇꯥꯕ ꯉꯝꯗ꯭ꯔꯤꯅꯦ ꯅꯣꯏꯕꯣ. ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯃꯥ. ꯑꯩꯈꯣꯏꯅ ꯄꯨꯔꯛꯇꯨꯅ ꯏꯃꯥꯁꯨ ꯆꯥꯕ ꯌꯥꯎꯔꯤꯁꯤꯅꯤ. ꯍꯩ, ꯍꯨꯔꯥꯟꯕ! ꯆꯦꯡ ꯋꯥꯅꯅꯕ ꯊꯝꯕ ꯁꯦꯜ ꯑꯗꯨ ꯅꯪꯅ ꯍꯨꯔꯥꯟꯗꯨꯅ ꯅꯊꯤꯕꯣꯡ ꯀ꯭ꯋꯥꯗ ꯆꯥꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯇꯦ. ꯑꯩ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ. ꯅꯈꯣꯏꯅ ꯉꯝꯅꯅꯕ ꯇꯧ. ꯃꯨꯅꯥꯟ ꯃꯅꯦꯝꯅ ꯑꯣꯏꯅ ꯊꯤꯅ ꯉꯥꯡꯂꯛꯏ. ꯃꯨꯅꯥꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯤꯒꯤ ꯁꯦꯜꯗꯤ ꯁꯤꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯃꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯅꯦꯝꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯗꯨꯗ ꯃꯅꯦꯝꯒꯤ ꯎꯄꯨ ꯂꯣꯟꯅ ꯍꯥꯡꯗꯨꯅ ꯐꯅꯦꯛ ꯑꯃ ꯌꯣꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯦ. ꯂꯦꯝꯕꯤ ꯃꯗꯨ ꯎꯕꯗ, ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯗꯨꯅ? ꯃꯨꯅꯥꯟ ꯃꯅꯦꯝ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯂꯣꯟꯅ, ꯏꯃꯥꯒꯤ ꯐꯅꯦꯛꯅꯤ. ꯍꯩꯃꯥ, ꯅꯪꯗꯤ ꯏꯃꯥꯗꯒꯤꯁꯨ ꯌꯧꯔꯛꯑꯕ ꯑꯣꯏꯔꯦ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ. ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯇꯣꯝꯕꯅ ꯍꯥꯠꯈꯤꯕ ꯇꯥꯕꯅꯤ. ꯐꯅꯦꯛ ꯑꯗꯨ ꯂꯣꯟꯅ ꯃꯅꯦꯝ ꯎꯗ꯭ꯔꯤꯉꯩꯗ ꯄꯨꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯐꯤꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯤ. ꯑꯗꯨꯒ ꯐꯤꯌꯣꯟꯕꯤ ꯑꯗꯨꯗ ꯐꯅꯦꯛ ꯑꯗꯨ ꯄꯤꯗꯨꯅ, ꯏꯅꯦ, ꯐꯅꯦꯛꯁꯤ ꯂꯧꯍꯧꯔꯣ. ꯐꯅꯦꯛ ꯑꯗꯨ ꯃꯆꯨꯒ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯗ ꯐꯤꯌꯣꯟꯕꯤ ꯑꯗꯨꯁꯨ ꯄꯥꯝꯂꯦ. ꯐꯤꯌꯣꯟꯕꯤ ꯑꯗꯨꯅ, ꯃꯨꯅꯥꯟ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯐꯅꯦꯛꯅꯣꯅꯦ? ꯐꯅꯦꯛ ꯌꯣꯟꯗꯅ ꯆꯥꯔꯕ꯭ꯔꯅꯤ ꯅꯪꯕꯣ? ꯃꯨꯅꯥꯟ ꯊꯧꯅꯥ ꯌꯥꯝꯅ ꯐꯅ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯅꯦ, ꯑꯗꯨꯒꯨꯝꯕ ꯄꯥꯞ ꯄꯨꯒꯗꯕ ꯊꯕꯛꯇꯣ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯕ? ꯑꯣ, ꯑꯩꯒꯤ ꯁꯦꯜ ꯈꯔ ꯃꯤꯅ ꯂꯧꯈꯤꯕꯅꯦ, ꯑꯗꯨ ꯊꯧꯔꯨꯕꯅꯤ. ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯁꯦꯜ ꯄꯤꯅꯤꯡꯉꯥই ꯂꯩꯇ꯭ꯔꯦ, ꯐꯅꯦꯛꯁꯦ ꯑꯣꯏꯅ ꯄꯨꯈ꯭ꯔꯣꯅ ꯍꯥꯏꯔꯛꯄ. ꯑꯗꯨꯗ ꯑꯩꯁꯨ ꯁꯦꯜꯗꯣ ꯀꯨꯏꯃꯜꯂꯛꯄꯗꯨꯗ ꯐꯅꯦꯛꯁꯦ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯑꯕꯅꯤ. ꯐꯤꯌꯣꯟꯕꯤ ꯑꯗꯨ ꯃꯨꯅꯥꯟꯕꯨ ꯊꯥꯖꯕ ꯉꯝꯗꯦ. ꯃꯈꯥ ꯇꯥꯅ, ꯑꯁꯦꯡꯕꯔꯅꯤ ꯃꯨꯅꯥꯟ ꯅꯪꯕꯣ? ꯃꯤꯅ ꯖꯥꯠ ꯌꯥꯝꯅ ꯍꯥꯏꯅꯩꯀꯣ. ꯑꯁ ꯏꯅꯦ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ. ꯁꯦ, ꯀꯌꯥꯅꯣ ꯁꯠꯄꯤꯔꯣ, ꯑꯩ ꯊꯦꯡꯉꯦꯕ. ꯐꯤꯌꯣꯟꯕꯤ ꯑꯗꯨꯁꯨ ꯐꯅꯦꯛ ꯑꯗꯨꯒꯤ ꯃꯃꯜꯗꯒꯤ ꯈꯔ ꯍꯦꯟꯅ ꯇꯥꯗꯨꯅ ꯄꯤꯔꯛꯏ. ꯃꯨꯅꯥꯟ ꯃꯥꯁꯨ ꯃꯥꯒꯤ ꯁꯦꯜ ꯑꯗꯨꯇꯕꯨ ꯁꯤꯡꯕ ꯀꯣꯟꯅꯔꯕꯗꯤ ꯍꯥꯏꯅ ꯑꯄꯤꯕ ꯈꯔ ꯑꯗꯨ ꯂꯧꯔꯛꯂꯦ. ꯃꯤ ꯍꯥꯏꯕ ꯑꯁꯤꯅꯤ, ꯑꯉꯝꯕ ꯂꯧꯅꯕ, ꯑꯣꯏꯖꯕ ꯊꯤꯕ ꯉꯥꯛꯇꯅꯤ. ꯃꯨꯅꯥꯟ ꯃꯌꯨꯝꯗ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯏ. ꯂꯦꯝꯕꯤ ꯃꯨꯅꯥꯟꯅ ꯁꯦꯜ ꯄꯨꯔꯛꯄ ꯑꯗꯨꯗ, ꯀꯌꯥ ꯄꯨꯁꯤꯜꯂꯛꯑꯒꯦ? ꯃꯨꯅꯥꯟꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯌꯦꯡꯍꯜꯂꯤ. ꯂꯦꯝꯕꯤ ꯃꯨꯅꯥꯟꯗ, ꯅꯨꯄꯥ, ꯅꯪꯁꯤ ꯄꯨꯔꯥ ꯂꯥꯏꯅꯤꯀꯣ. ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯊꯕꯛ ꯐꯥꯎꯕ ꯅꯪꯅ ꯂꯣꯏꯅ ꯍꯦꯛꯇ ꯉꯝꯃꯤ. ꯇꯁꯦꯡꯅ ꯃꯨꯅꯥꯟ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯨꯄꯥꯅꯤ. ꯃꯥꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯉꯝꯗꯕ ꯑꯣꯏꯗꯕ ꯂꯩꯇꯦ, ꯂꯣꯏꯅꯃꯛ ꯇꯧꯏ. ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛꯇꯒ ꯑꯣꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯃꯍꯩ ꯐꯪꯒꯗꯧꯔꯤꯕꯅꯤ. ꯇꯣꯝꯕ ꯁꯦꯜ ꯊꯧꯕ ꯑꯃꯨꯛꯁꯨ ꯂꯥꯛꯏ. ꯃꯨꯅꯥꯟ ꯃꯥꯅ ꯁꯦꯜ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯍꯧꯔꯛꯏ. ꯏꯕꯥꯏ! ꯃꯨꯅꯥꯟ ꯃꯥꯗꯨ ꯇꯣꯝꯕ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ. ꯃꯨꯅꯥꯟ
ꯇꯣꯝꯕꯅ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕ, ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯃꯇꯝ ꯄꯨꯝꯕꯗ ꯁꯥꯎꯗꯨꯅꯇ ꯂꯩꯔꯕꯣ? ꯁꯦꯜ ꯈꯔ ꯑꯗꯨꯒꯤꯕꯣ? ꯀꯥꯟꯅꯔꯣꯏ, ꯇꯞꯊꯧ꯫ ꯇꯣꯝꯕ ꯃꯨꯅꯥꯅ ꯒ꯭ꯌꯥꯟꯒ ꯌꯥꯝꯅ ꯇꯥꯕ ꯁꯥꯔꯒ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯣꯝꯕ ꯃꯈꯥ ꯇꯥꯅꯤꯡꯗꯅ, ꯏꯕꯥꯏ, ꯁꯦꯜꯗꯨ ꯄꯤꯕꯤꯔꯣ, ꯅꯠꯇ꯭ꯔꯒ ꯏꯕꯥꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯁꯤꯡꯂꯨꯔꯁꯤ꯫ ꯑꯩ ꯌꯨꯝꯗꯒ ꯂꯩꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯇꯣꯝꯕ, ꯁꯦꯜ ꯈꯤꯇꯪ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯉꯥꯡꯗꯧꯅ ꯋꯥ ꯉꯥꯡꯅꯕ ꯍꯧꯅꯗꯦꯗ꯫ ꯃꯨꯅꯥꯟ ꯃꯥ ꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯎꯇꯥꯛ ꯃꯊꯪ ꯄꯤꯔꯛꯏ꯫ ꯇꯣꯝꯕ ꯏ ꯀꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯇꯣꯝꯕ ꯁꯥꯎꯒꯠꯂꯛꯏ꯫ ꯍꯣꯏ ꯌꯥꯔꯦ, ꯏꯕꯥꯏꯒꯤ ꯈꯗꯥꯡꯗꯣ ꯌꯥꯔꯦ꯫ ꯑꯩ ꯀꯩꯝꯇ ꯇꯥꯕ ꯄꯥꯝꯗꯦ꯫ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯆꯠꯆꯈ꯭ꯔꯒꯦ꯫ ꯃꯨꯅꯥꯟ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯣꯝꯕꯗ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯍꯩꯍꯧꯔꯒꯦ ꯃꯇꯥꯒꯨꯝ, ꯁꯦꯜꯕꯨꯗꯤ ꯂꯩꯔꯕꯅꯤꯗ, ꯑꯩꯅ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯄ ꯃꯤꯅꯤ꯫ ꯇꯣꯝꯕ ꯃꯨꯅꯥꯟꯒꯤ ꯃꯒꯨꯟ ꯈꯪꯗꯨꯅ ꯁꯦꯜ ꯑꯗꯨ ꯇꯥꯞ ꯂꯧꯗꯨꯅ, ꯑꯣ ꯈꯪꯉꯦ, ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯄ, ꯂꯝꯆꯠ ꯌꯥꯝꯅ ꯐꯕ, ꯍꯥꯏꯈꯤꯕ ꯋꯥꯗ ꯌꯥꯝꯅ ꯉꯥꯛꯄ, ꯌꯥꯋꯣꯡꯏꯜꯂꯛꯄ ꯃꯨꯅꯥꯟꯅꯤ ꯍꯥꯏꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ꯫ ꯇꯣꯝꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯔꯝꯗꯅ ꯂꯥꯛꯂꯦ꯫ ꯃꯨꯅꯥꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯂꯤꯆꯠꯁꯨ ꯈꯔ ꯑꯗꯨꯝ ꯈꯪꯅꯔꯝꯃꯤ꯫ ꯃꯥꯕꯨ ꯊꯥꯖꯕ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯨꯅꯥꯟꯗꯤ ꯃꯁꯥꯒꯤ ꯂꯤꯆꯠ ꯁꯦꯝꯗꯣꯛꯄꯒꯤ ꯋꯥꯈꯜ ꯁꯨꯡꯂꯩ ꯂꯩꯖꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯃꯨꯅꯥꯟ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯄꯗꯨꯗ ꯃꯤꯒꯤ ꯆꯦꯛꯄꯜꯗ ꯃꯥꯏꯔꯦꯜ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯄꯥꯟꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯨꯅꯥꯟꯅ, ꯑꯦ, ꯃꯥꯏꯔꯦꯟꯅꯤꯅꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯐꯖꯅ ꯉꯥꯄꯥꯏꯒ ꯊꯣꯡꯂꯗꯤ ꯍꯥꯎꯈ꯭ꯔꯅꯤꯗ꯫ ꯃꯨꯅꯥꯟ ꯃꯤ ꯀꯅꯥ ꯂꯥꯛꯄꯅꯣ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯕ ꯑꯗꯨꯗ, ꯑꯩꯕꯨ ꯃꯤꯁꯨ ꯂꯥꯛꯄ ꯎꯗꯦ, ꯃꯥꯏꯔꯦꯟꯁꯤꯕꯨ ꯍꯦꯛꯈ꯭ꯔꯁꯤꯔꯅꯦ? ꯍꯦꯛꯈ꯭ꯔꯒꯦꯗ, ꯑꯩꯅ ꯍꯦꯛꯑꯦ ꯍꯥꯏꯕ ꯈꯪꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟꯅ ꯃꯥꯏꯔꯦꯟ ꯑꯗꯨ ꯂꯣꯟꯅ ꯍꯦꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯏꯔꯦꯟ ꯍꯦꯛꯄ ꯑꯗꯨꯁꯨ ꯀꯅꯥꯝꯇꯅ ꯎꯔꯝꯗꯦ꯫ ꯃꯨꯅꯥꯟ ꯃꯥꯏꯔꯦꯟꯗꯨ ꯂꯣꯠꯁꯤꯟꯕ ꯌꯥꯗꯕꯅꯤꯅ ꯐꯣꯡꯅ ꯑꯗꯨꯝ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯍꯜ ꯑꯃꯒ ꯊꯦꯡꯅꯔꯦ꯫ ꯑꯍꯜ ꯑꯗꯨꯅ, ꯃꯨꯅꯥꯟꯅꯤꯅꯦꯍꯦ, ꯃꯥꯅ ꯃꯥꯏꯔꯦꯟ ꯑꯃ ꯄꯥꯏꯔꯤꯁꯤ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯑꯍꯜ ꯑꯗꯨꯕꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯥꯃꯛꯅ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯅꯤꯅ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯍꯥꯏ ꯃꯨꯅꯥꯟ, ꯃꯥꯏꯔꯦꯟ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ, ꯀꯗꯥꯏꯗꯒꯤꯅꯣ? ꯃꯨꯅꯥꯟ ꯃꯁꯨ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ, ꯗꯥꯗꯥ, ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯕ, ꯑꯗꯨꯗ ꯐꯖꯃꯟꯈ꯭ꯔꯕꯗꯨꯗ ꯏꯃꯥ ꯄꯤꯖꯒꯦꯅ ꯂꯩꯔꯛꯏꯕꯅꯤ꯫ ꯑꯍꯜ ꯑꯗꯨ ꯃꯨꯅꯥꯟꯒꯤ ꯈꯗ꯭ꯔꯛ ꯈꯪꯂꯤꯕꯅꯤ꯫ ꯍꯪꯂꯒꯦ ꯍꯥꯏꯗꯨꯅ, ꯌꯥꯎꯍꯧꯔꯤꯕ꯭ꯔꯅꯦꯍꯦ? ꯑꯩꯁꯨ ꯑꯃꯇ ꯂꯩꯅꯤꯡꯈ꯭ꯔꯦꯗ꯫ ꯃꯨꯅꯥꯟ ꯁꯨꯝ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯡꯂꯛꯂꯦ꯫ ꯈꯨꯝꯗ ꯌꯥꯗꯗꯨꯅ, ꯗꯥꯗꯥ, ꯌꯥꯎꯍꯧꯗ꯭ꯔꯦꯗ, ꯁꯤꯃ ꯈꯛꯇ ꯉꯥꯏꯔꯝꯃꯤ, ꯑꯩꯁꯨ ꯐꯪꯂꯨꯒꯦ ꯈꯤꯇ ꯉꯥꯏ꯫ ꯃꯨꯅꯥꯟ ꯑꯍꯜ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯊꯨꯅ ꯍꯜꯂꯛꯂꯦ꯫ ꯂꯦꯝꯕꯤ ꯃꯥꯏꯔꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯃꯨꯅꯥꯟꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ, ꯃꯥꯏꯔꯦꯟꯅꯤꯅꯦ, ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯄꯨꯔꯛꯏꯕ? ꯃꯨꯅꯥꯟ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ, ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯃꯨꯅꯥꯟ ꯃꯍꯧꯁꯥꯒꯨꯝ ꯂꯦꯝꯕꯤꯗ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕꯗꯣ ꯅꯣꯡꯃꯇ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯑꯉꯧꯕꯤ, ꯂꯝꯕꯤꯗ ꯐꯤꯌꯣꯟꯕꯤ ꯑꯗꯨꯅ ꯇꯝꯂꯛꯇꯨꯅ ꯃꯨꯅꯥꯟꯅ ꯄꯨꯔꯛꯂꯝꯕ ꯐꯅꯦꯛ ꯑꯗꯨ ꯈꯪꯂꯦ꯫ ꯑꯉꯧꯕꯤ ꯁꯥꯎꯅ ꯂꯥꯛꯏ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯉꯧꯕꯤ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯐꯅꯦꯛ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯃꯨꯅꯥꯟ, ꯂꯦꯝꯕꯤ, ꯊꯣꯔꯛꯎ ꯂꯥꯎ꯫ ꯑꯅꯤꯗꯨ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯗꯥꯏ, ꯑꯩꯒꯤ ꯐꯅꯦꯛꯇꯨꯗꯤ? ꯃꯨꯅꯥꯟ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯑꯉꯧꯕꯤ ꯑꯃꯨꯛꯀꯁꯨ, ꯄꯨꯊꯣꯔꯛꯎ, ꯐꯅꯦꯛ ꯑꯗꯣ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ, ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯏꯃꯥ, ꯃꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯁꯤ, ꯑꯩ ꯎꯄꯥꯏ ꯂꯩꯃꯟꯗꯗꯨꯅ ꯇꯧꯕꯅꯤ, ꯑꯩ ꯏꯃꯥꯒꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯑꯉꯧꯕꯤ ꯃꯥ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯔꯝꯗꯤ ꯐꯅꯦꯛ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯑꯉꯧꯕꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕꯅꯤ ꯄꯥꯝꯃꯨꯗꯨꯅ, ꯇꯥꯏꯗꯨꯅ ꯐꯥꯎꯕ ꯁꯦꯠꯆꯗꯕꯅꯤ꯫ ꯑꯉꯧꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ, ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ, ꯅꯈꯣꯏꯗ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯣꯕ, ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯅ ꯊꯝꯖꯕ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯑꯉꯧꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ꯫ ꯂꯦꯝꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯏꯃꯥ, ꯐꯅꯦꯛ ꯑꯃꯒꯤꯗꯃꯛꯇꯕꯨ ꯃꯤ ꯁꯤꯕꯗꯧꯅ ꯀꯞꯂꯤꯗꯨꯕꯣ? ꯏꯃꯥꯒꯤ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯅ ꯑꯩꯒꯤ ꯂꯩꯔꯤꯕꯁꯤ ꯁꯦꯠꯂꯣ꯫ ꯑꯉꯧꯕꯤ ꯃꯆꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯍꯩ ꯆꯟꯅꯗꯕꯤ, ꯍꯨꯔꯥꯟꯕꯒꯤ ꯅꯨꯄꯤ, ꯅꯋꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯐꯠꯇꯦ, ꯇꯧꯅꯣ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯅꯥ ꯂꯧꯔꯤꯕꯅꯣꯕ? ꯑꯁꯦꯡꯕꯃꯛꯁꯨ ꯂꯦꯝꯕꯤꯗꯨ ꯀꯅꯥ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦ꯫
ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯆꯠ ꯂꯧꯏ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯧꯗꯦ꯫ ꯃꯍꯥꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯠꯂꯝꯗꯦ꯫ ꯑꯉꯧꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯂꯦꯝꯕꯤ ꯌꯥꯝꯅ ꯄꯛꯆꯔꯝꯗꯦ꯫ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯔꯤꯉꯩ ꯑꯗꯨꯗ ꯃꯥꯏꯔꯦꯟ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨ ꯃꯨꯅꯥꯟꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯃꯌꯥꯝ ꯃꯨꯅꯥꯟꯒꯤ ꯃꯌꯨꯝꯗ ꯍꯧꯅꯗꯨꯅ ꯂꯥꯛꯏ꯫ ꯃꯨꯅꯥꯟ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯨꯅꯥꯟ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏ ꯆꯪꯁꯤꯟꯈꯤꯕꯗꯨꯅ ꯀꯥꯟꯅꯔꯣꯏ, ꯂꯥꯎ ꯅꯪ ꯉꯁꯤꯗꯤꯅꯦ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯊꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯑꯉꯧꯕꯤ ꯃꯥꯁꯨ ꯍꯦꯟꯃꯜꯂꯛꯄ ꯑꯗꯨꯗ ꯐꯨꯁꯅꯨ ꯍꯥꯏꯅ ꯈꯥꯝꯇꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨꯅ ꯐꯨꯔꯤꯕꯗꯨ ꯈꯥꯝꯇꯣꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯌꯥꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯍꯥꯏꯕ? ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯐꯨꯔꯤꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯕꯦꯝꯃ ꯂꯦꯝꯕꯤ, ꯏꯄꯜ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯃꯨꯅꯥꯅ ꯑꯩꯒꯤ ꯃꯥꯏꯔꯦꯟ ꯑꯃ ꯍꯨꯔꯥꯟꯈꯤꯕ, ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯁꯤ ꯁꯥꯎꯔꯤꯕꯅꯤ꯫ ꯂꯦꯝꯕꯤ ꯇꯧꯔꯤꯕꯗꯨ ꯀꯔꯤ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯨꯅ ꯁꯥꯎꯒꯠꯇꯨꯅ ꯍꯦꯔ ꯏꯄꯜ, ꯅꯪꯁꯨ ꯍꯦꯟꯃꯜꯂꯤ꯫ ꯁꯨꯞꯅꯇꯒꯤ ꯃꯥꯏꯔꯦꯜ ꯑꯃꯈꯛꯇꯪ ꯍꯦꯛꯂꯨꯕꯒꯤꯗꯃꯛꯇ ꯃꯤꯕꯨ ꯄꯨꯔꯒ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ꯫ ꯏꯕꯦꯝꯃ ꯂꯦꯝꯕꯤ, ꯏꯄꯜꯁꯦ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯃꯥꯅ ꯃꯥꯏꯔꯦꯜ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯑꯃꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯄꯤꯔꯝꯒꯅꯤ꯫ ꯃꯌꯥꯝꯁꯤꯅ ꯁꯥꯎꯔꯤꯕ ꯑꯁꯤꯗꯤ ꯃꯨꯅꯥꯟꯒꯤ ꯃꯆꯠ ꯑꯁꯤ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯁꯥꯎꯔꯤꯕꯅꯤ꯫ ꯃꯥꯅ ꯃꯤꯒꯤ ꯃꯤꯔꯝ ꯑꯁꯤꯗ ꯂꯩꯔꯒ ꯂꯨꯊꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯍꯦꯟꯃꯜꯂꯤ꯫ ꯑꯗꯨꯅꯦ ꯅꯪ ꯏꯄꯜꯕꯨ ꯁꯥꯎꯒꯅꯨ꯫ ꯑꯗꯨꯒ ꯅꯪ ꯅꯨꯄꯥ ꯃꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯇꯧꯒꯗꯕ ꯃꯆꯠ ꯑꯗꯨ ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯨꯆꯣ꯫ ꯅꯃꯥꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯅꯤ꯫ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯁꯦ ꯌꯨꯝꯕꯥꯂꯣꯟ ꯑꯃ ꯏꯁꯣꯏ ꯁꯣꯏꯀꯣ, ꯑꯁꯨꯝꯅ ꯌꯨꯝ ꯄꯥꯟꯕ ꯍꯧꯅꯗꯦ꯫ ꯑꯍꯜ ꯑꯗꯨꯅ ꯂꯦꯝꯕꯤꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯅꯕ ꯌꯥꯕ, ꯉꯥꯡꯅꯕ ꯌꯥꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯝꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯥ ꯉꯁꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯑꯗꯨꯅ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯇꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤ ꯉꯥꯏꯔꯝꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯨꯅꯥꯟꯕꯨ ꯆꯤꯡꯈꯠꯇꯨꯅ ꯅꯨꯄꯥ ꯍꯧꯒꯠꯂꯨ, ꯀꯥꯏꯗ ꯁꯣꯛꯀꯦ ꯅꯪꯕꯣ? ꯃꯨꯅꯥꯟꯕꯨ ꯈꯔ ꯊꯤꯅ ꯐꯨꯔꯝꯕ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯏꯁ, ꯃꯥꯏꯔꯦꯜ ꯑꯃꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯕ, ꯃꯁꯤꯒꯨꯝꯕꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯒꯨꯝꯁꯤꯀꯣ꯫ ꯃꯨꯅꯥꯟ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯛꯏ꯫ ꯃꯨꯅꯥꯟ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯤ, ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ꯫ ꯃꯥꯏꯔꯦꯜ ꯑꯃꯒꯤ ꯑꯁꯨꯝꯅ ꯍꯦꯛ ꯐꯨꯕ꯫ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯀꯔꯝꯕꯅꯣ? ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ, ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯆꯠꯂꯁꯤ, ꯑꯩꯁꯨ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯆꯠꯄꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯩ ꯉꯝꯅꯅꯕ ꯆꯠꯂꯒꯦ, ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯗ ꯃꯔꯥꯜ ꯊꯪꯖꯤꯟꯕ ꯑꯁꯤ ꯍꯧꯔꯛꯂꯦ꯫ ꯂꯦꯝꯕꯤꯅ ꯇꯞꯅ ꯌꯥꯔꯦꯁꯦ, ꯅꯪꯁꯨ ꯉꯥꯡꯒꯅꯨ꯫ ꯃꯇꯨꯡꯗꯅꯦ ꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯒꯨꯝꯁꯤ꯫ ꯑꯉꯧꯕꯤ ꯑꯅꯤꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯜꯂꯨꯗꯦ꯫ ꯃꯈꯣꯏꯒꯤ ꯈꯗ꯭ꯔꯛ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯔꯕꯣꯏ ꯃꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯨꯅꯥꯟ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯨꯅꯥꯟꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯦꯝꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯌꯨꯝꯕꯥꯜꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫